manipur gi irang CRPF ki cobra battalion ani thamada center na ya ba pikre jungle warfare da mapa leitraba cobra commando battalion ani thajala ka daure hari la hojik laiba si phibam sida khoi lengak na battalion haiba khoi gi CRPF ki cobra battalion ani thamada center na ya ba pirakre hari hariba battalion ani gi khoi gi yamna hai single ba commando ki battalion ani cobra commando battalion an si thajala ka daure hari banina oza hariba battalion ani gi personnel sing asi changak lagadi lairiba khoi gi hojik thoiba situation si khara khajik tang di handle tawang ngamgani haibagi thajaba se leibro japang tawi kamai yen kana ide no lairiba pot asi di moi kana thengna basang ka duino sine khangningi si cobra commando na thengna basang ka duise kana thengna bono moi sa ka duise sai sida ne bolu re wangdi hojik lairiba kaino si di hojik lairiba sina more than enough ne ko lairiba loi khangma pot ne ko si di sum face kaino ai du ne ba moina thengna basang ka duisi kana no haiba du ne maru oi di cobra battalion ni thajal lakwa aya ba pire hairi sina thengna duri se masi kana no sai sida ne khoi lura ka du wang se ada moina thengna doi si di kana no haiba do madu mayek sengna moidi khangamani ko tharak kadaiba battalion sing adu moidi train tawramane ba chakadaiba mi personnel sing adu deida moina thengdoi sini hena adu gi moina thengdaiba mi sing adu thengna matamda akoi gi manipur gi people gi aspirations je fulfill oigadra oirodra adu gi wane ba ko adu aidi masi moida tawrongada ba training moida pirangada moina thengnagada ba mi sing adu madu mayek sengna khangdo tharakada bunina thoidok no ji laiba sidagi ahongba kasu lainina aidi thajaba leite okay law and order ngak pada center gi yaka yengduna laiba ikai ningai ni haidana khoi gi MP oza bimol na su thamlak nakalamarom da hojik laiba phibam si khoi gi oza na ngasai thambibagi warol gi matungina law and order kai bagi ngak tana te ngasai gi moina already frame tawgraba already makoina design tawgraba political aspirant amakaki makhada makoina design tawraba kaino amakaki makhada chatharak panina masi khoigi solution ji leite habane dumapu miyam gi wakaldadi dumak oza masi law and order phattabagi ni haidana dumak thambiri hojiki khoigi cobra kaino gi matang da so oza na moina thengna doje kanano na thambiri si miyam gi wakaldadi dumak law and order phattabagi ne dana dumak lairi boza ai papung khaide mani ne su dumak phongdore I ba law and order phattabana masi si phibam si masi si yobani haidana si matang se ozagi narrative na amani miyam gi narrative na amani si matang se dati ozagi narrative se karmain thamini moi akhoi gi Indian political system and Indian legal system the thajaraga lairaba masida lairaba pot punamaki miyeng dagidi lairiba khoi gi manipur gi laiba problem se masi law and order gi issue ne na moi adum articulate torakane ba moi adum hairakane ba any problem kuri masi law and order ngapangam da bagi law and order salai ba hita bagi ni adu ne dani law khang da bagi ni constitution khang da bagi ni adu ne moi mayam hai ne ba but actually lairiba problem ni adu natte ba law and order law ka we khang with like the opotu adi ka ru lui ka pa ka ru constitution ka ru khang with lui ba khang ba lui to ba ya ba ngak tane ba sidi magi political motive amaga loina na sai sida kari gum khara mong khara loisan da ba ya da ba mai political agenda mai matung na sathabani na masana center na su haira ko pot mayam sidu manipur na kem to ngam de maram di hoi constitution da dum mai gi ledi ba pot mayam du ne ko when conflict arises between state and center will prevail hari se masi make sing lei ba pot ne ko he center gi ledi ba aspirations ga magi unanimous oi ba kaino ma thok ngam dra ba adu ta ga di adum madu adum center na adum intervene tawraga magi decision du dum set khine ko aduna sidai da yamna strong india ma amakan ba kaino ma semga na baina sangno honara ko poching ase hoji leibu government sina hena kara effectively honai hena haibuduna tongan bamani adu satharaga dum lakwa mai policy amane ko leiba law nung frame tawri me apuna makse mai kaino du da sembani na aikoi gi di original oiba aikoi gi oiba aspiration ama akoina sum akoina ngak na ba thamna hona ba du deida dai du contradict to we wane ba ko adun lady ba pot me am sing ase sent adu bu lady moigi established institution sing adu di madu lengom te yaroi ba
Hozik Manipur le ba keno sing asi si Congress na paire khalo ata regional party na paire khalo ko a leiba myam sing ai na du tong no bai taw khai kham center na irang thoena law and order problem yadre na pia tholo lam even BJP na paiba masai gome thamjeli du ne dum ko sai am hen lo hozik su kai udu na hai bungam de ama taw du hai bungam de loi mak tawba yaba pot mayam leikre provision mayam ma adugi manung sathagani aduna cd akhoi gi any leiriba India gi political system da sanga ba magi legal practices toina leiraba magi ke no mayam sing asina di leiba pot mayam sing ke law and order ngak pangam da bagi ni haidana moy mu ngak ke haibai wane ba sam sam na haikanda noi ngak pangam dra khoi mu ngak ke aduda kamai tawgi yeng haibai wane ba ko adugi potugi wani wang leinari manung gi loan di ko adu kashu akhoi gi mieng dagi di mana pubasi kuina pumale mamu pula jiena adugi wadune ba khoina mulai duri sina khogi mieng de gina khoina hoji ano ba sindoi se han gi sina pubasi ware ada moina pubasi to si ama mu pula jena sindok to mangai ba ko ade khara na mo han puri ba kamu sina saifam khangmani na mo adum moina khara yeng yeng na pubudu na ba kha han ba yai ano bu saifam khangda mina ka mathong cancel la ko he na ba yai na khalaga han puri kamu si dum phon jena dum khang ba kamu ba ade es moina pubasi Mangreda atopa moina ta moyam phonjena hongdok mangai bo ko kashu phu bai ba kanu dum dia khoi de na tok tok leitre ba leiba posini ai gi mieng di ko adumaina adum thamsage ai sideda masi gi posi amna masai gi leiba pot myam sing ase aduna leiba pot ching ase kai no haipa kanda masi akoina saida khakta ne yaroi ba all India punamakta masi gi leiba akhoi gi leiba khoi gi magi chathar iba magi state crafts ki mong leriba Indian state crafts ki mong adi people sing ki magi leriba karai wai dano masida koi da imperialism ki question nama yaubra kamaina masida koi liberate tawni gai che koi sai da gi haubadi yai whereas masi koi sai ka nan thok padi yaroi ba all over India punamak se masi conscious oi min bam sange ba madugi da makta koi level me amo da work to bam sange lakani matam soidana ko mi nga theni na ko adana masi gi pot me am sing ase koi matam sangani ado si gi pot sing ase moina tawi sing atana moina chumni hai ba su yaroi ba ko marani masi thena na mi ba si mi boin uzaba mi me am le ram gane ba sangsar si de ko aduna bu ama intervene tawna na kona na ma tawna ri ne ba ko adana sigi posting ase voice tagani adana voice ta do yaroi masigi da makta soidana koi adum leptana wak to me am le ram gani koi na uda ba khangda ba to ngam ni to ngam angle me am da ko adu ki pot me am sing ase koi matam di ngai ba ta bani ngai da mai gi incubation period ama lei bani na man olak pam di ngai ba ta bani ba ko adu olak pa da kamai olai natra kamai tawi ko le haidu magi leri ba process tu gi moina makha pon gani aduna leri ba pot me am puna maksi hoji ama na hairo whatever se id manipur gi leri ba issue sing ase law and order gi issue ne na id interpret taw de ba id political aduna leri ba law and order ne na interpret taw ba kambu duga ai gadi pura puri taiwan rabani na masida law and order na interpret taw ba kambu sing siga ai gadi dialogue tu yara roe ba ko sai sida maram di sigi pot ama lei ri ba sigi masine na thamjening se ado law and order gi problem na tabani na masida da law and order kai ba khot pa adu ngak pang mangam da gi issue ga mai le na de masidi political solution ama lei gada bani political solution du lakti bokti akhoi swai sum len gi oi nakalam rom da za law and order se control taw ge har ga di lairiba akhoi gi forces sing sina already akhoi control taw bsing ha na ngan like a pony ngam bam yam ti like a pony da se kan da pony da se gi ko si phau ba da si phau ba ngam dri sina di oza si isam sam na ha kan da Manipur sina maning makha tamba leiba mu ing le ngi matam da Ladiba institution adu da loyalty labani na loina sibai amana police amana kaino amana loina matam du sumaina khulai phabasu na te adi sumaina lambi thong phabasu na te sumaina informative oibasu na te kaim na te ba adu ngaktana magi lenga amung chathapam thokpa chathadana leirami sidi adu hujina khulai jam phara kana gi jagat pumba karai kari to kana kai le loi khang matam sidi da loina oda ngakpu ngamde haya bro machinery myam sina yam irai lebe analogy amane ba ina thamjeri se ko aduna sigi pot myam punam makse akhoi gi sigi manung sida loimak thokpa potni adana amma taisana bagi wa kashu leite ana sigi pose gi meng degi law and order gi problem na te na aina uzabani na sai sida law and order gi interpreter ko missing ase masigi di dialogue tu ega sai sida dum makha thana ba yadre okay thank you very much